Sangai Festival kumsi chahi gi oina pangthoknaba thaurang tawdre. Chahi khuding gi oina November 18 dagi 19 fawba pangthoktuna lakpa Manipur Sangai Festival kumsi chahi gi oina pangthoknaba thaurang tawdre. Manipur Lenga ki Tourism Department ki Director Waikhom Ibohol na pausi asida hai Manipur Lenga na Sangai Festival pangthokpa pami adubo hauzik oiriba law and order gi phibam asida festival asi pangthokpada khudong saroidaba kaya ama leiribadussu khange maduna maram oiraga kumsi chahi gi oina Sangai Festival asi pangthoknaba thaurang tawdre. Mahakna makata na hai Manipur da thokliba kanglup ki irang asina maram oiraduna Sirui Festival su pangthokidre masigi su mathakta December tha da pangthokadaba Barak Festival gi oinade hauzik fawbagi oina karigumba makhal amatagi warep lawba leitre. Senapati District Headquarter da pangthokadaba thauram oiba amasung kanglup ki irangi mami amata tadaba district oibana festival asidi pangthokpa yana su lei. Internet thingbagi matam sangdokre Manipur da thokliba wathok asina maram oiraga haukiba me ahumdagi State asida mobile internet amade broadband service pumnamak thingjinduna lakhiba adu ngarangdagi makhatana numit mangani amaga sangdoklaga November 12 gi nungthil pung 7:40 fawba Internet service thingkhigani haina Manipur Lenga ke Commissioner Home T Ranjit na khuyek piduna thadorokpa cherol amana khangalagle